Election Commission of India (ECI) na 19 Suba Lok Sabha Mikhal gi matam lauthokraba amadi election gi notification thokraba faubada Bharatiya Janata Party (BJP) amasung Indian National Congress (INC) ki ticket ta Manipur gi inner amasung outer parliamentary constituency da Mirep Oigadage singi maming lauthokpa ngamdana leire adumakpu hayeng irai fauba gi manungda party animaki Mirep lauthoklaba yana leire. Manipur की parliamentary constituency animakta BJP की Mirep oiba yaba singi maming miyamna panghai hainarabasु party asina Mirep oining basing kana no haiba mangjongna kaukiba leitabana kana bu Mirep ohelakadage haiba kana matana khangba ngamnadri adumakpu Manipur की oina ticket pibagi matangda tha asigi 19 amasung 18 da BJP core committee की mifam pangthoktuna khanakiba leikrabani. Ngasi numidang athengbada Prime Minister Narendra Modi na chair lauduna Central Election Committee gi mifam pangthoklaba yai mifam aduna ahanba amasung ani suba tangkakta pangthokadoriba Mikhal singi Mirep pumnamak lauthoknaba lepthoknabaga loinana mifam asi hek phamkibaga pung 13 gi manungda kana na Mirep oigadage haiba lauthorakani. BJP gi oina inner amasung outer da kana bu Mirep ohengadage haiba chapchana kana matana haiba ngamdri adumakpu Miyamna ngangnaba singi marakta inner gi oina Indian Army gi Lieutenant General oirambadagi pothakraba Dr. Konsam Himalay BJP na ticket piraba yai haina panari. Indian National Congress (INC) gi oina su inner amasung outer da kana bu Mirep oigadagi haiba chapchaba khangdrabasu outer da di intending candidate ni haiduna vote khomba hokraba Alfred Kangam Arthur kaktagi maming panari. Inner da JNU New Delhi ki Associate Professor Dr. Bimol Akoijamna Congress ki Mirep oiraba yai haina pannari. Congress ki oina su Central Election Committee na Mirep oigadaba singi matangda mifam pangthoktuna khanakiba leikrabani panba yabade Outer Manipur Parliamentary Constituency ki oina Naga People Front NPF ki ticket ta Income Tax ki Principal Chief Commissioner oiramba thabakta gi potharaba Timothy Zimikna Mirep oiragani haina ngarang NPF ki Central Working Committee ki oiba mifam pangthoktuna mangonda ticket pire haina lauthokhiba leikrabani.